Person oiko ai 2000 kadudagi 1990 da ko medik tharpa 1990 sida punbadagi 1991 da tharpa 90 da tama 91 da tharpa ne ba adudagi urakodagi ai oja sing ji uda oja yaujari hai tare ngasi sumaina punba numida sida ai oja sing da tapira ba oja mundora tapigi ba physics matang da light matang da pressure of light ka dai to kanda yam ma ta ta ai practice tawdigi hai tare हौजिक अखोइना उनजरिबसी 1991 की बैच ता कक्चिंग गर्ल्स हाई स्कूल हाइना कौरुमनिंगै मतमनी अदुगा हौजिकना कक्चिंग हाई स्कूल हाइना हाइबदी को एजुकेशनल इंस्टीट्यूट ओइना ओइख्रबा दुमलबा मतमदुगी कक्चिंग गर्ल्स हाई स्कूल की महैरोइ सिंगनी हौजिक उनजरिबसी इचल सिंगसी मतमदुदा याम नुंगसिना लोइना रखिबा इचल सिंगनी एहाक मकदी यामना क्लोज ओइना मखोइगी मार्च पास्ट तंबीबा अदगी अमुका एनसीसी की कंटिंजेंट मतमदुदा 26 जनवरी रिपब्लिक डे सेलिब्रेशन तौबा मतमदा यामना माइ पाकना मपुंग फाना तौबा मतमदा एनसीसी कंटिंजेंसी आई सामंगना तंबीबदगी मतमदुगी लाइबिरंबा एनसीसी की पार्ट टाइम ऑफिसर ओजा चाउबिहल निंगसिंग जरी ओजागी मखादा लाइबा कंटिंजेंट दु आई सामंगना तंबीरबा मतुंगदा मधु फर्स्ट पोजिशन तारपदगी चाका चामिना यामना हराउ नुंगाइना लेमिनागी बेसने आई पुंगनिंदा नुंसिबा फाव यामना इमोशनल ओइबा वखल फावी आई सामक्तसु दुगा लोइना ngasi हाइदु बेसतुगी माइरोइसिंग सिना मरुइना हौजिक फावगी ओइबा पुनसिगी खोंगचत सिदैसिदा ओजासिंगा मतमदुदा हाइदु चल चासिंग लेरिबसिंग सिगा लोइना स्कूल दा होमिनरखेबा ओजासिंगबु काइखुनौ पा अदुगा हाइरिबा मयाम अदुगी फेलो मिट ओइना ngasi थोरम पांथोकजबगी तांजा अदुनी तांजा सिमक्तदा इचल सिंगसिगा उनरगा वारी सानबगी वारी mateमा म्यामदा पाउदम जनबगी दमक्ता वारी वताई सानजबनी अहानबदा अमदा हेक्ता आई मैक्सी सिनजगे अदुम वारी वताई वांग पाहु ngaktang तौनसी आई मिंगसु खंगजबनी चल रोमापति दाना सिनजगे हाइबियो हौजिक अखोई चाही कयागी पेरियड ओइरे हौजिक फाउदा हौजिक सिसे 2025 नि तोरांगना चाही कयागी पेरियड ओइरे हेक्ता हाइबियो चाही से कोई 91 दगी हाइरगदी 30 ga 34 yes right अदुगी चांग चाही कुंथा मरी हाइबसी हौगिबा खंगौद्रे नत्रा इसा सिंग चावरे अदगी मखल मतेल कनाउंबा खरगिदी इसा मयुम पानबा इशु उबा सोइदन यावरो मगनी मसी अइना सुम लाम सिनजाबदा तौबदबु हाइजरिबा इसामकिदी आई अंगांग सिंग चावरे बट माहि मसिंग तमी हौजिक युम पानबदी यावजिद्रे सिमा अदना चल रोमापतिदा हांजनिंगे बसी मखा तारपदा हौजिक इसासी मयामसिगा थेंगनबदा करी फावी होगी मरु मपांग सिंगसि मतमदुदि बेंच अमतदा फमिनदना किन्ना खरा थिन्ना नत्रा मतमदुदा तौनगी बा एक्टिंग मया हौजिक निंसिंग पदा पुंगनिंदा करी फावबा लै मते खितंग पाउदमबियो पुंगनिंदा कपनिंगबम जु फावे अदुगा मरु ओइना कोई अहुमना चेंजरगा ngasiगी फंक्शन से पांथोक सबनेबा अहुम से कना कना नो मिंग हाइबियो अदो आई सा लेजरे अदुगा आईगी नाकंदे लेपिबा इमानबे सिमा लेजरे अदुगा हौजिक ओजा लौबा सखी इमानबे अमना शांतिबला yes होय दो कोई हमना कन्ना चेंजरगा होना जबनी याम वाय नुंसा मरक्ता चटपगी अदुगा मी मयामसिगी खुंगुल्ली नब होनबदा कोइजे काय काय दनो फाक फाक्तना थीरगा याम वान होना जरे होय कच्चिंग मनुंगसिदा पुलप लेमिनबा नतेबा तोंगान मफमदे युम पानगेबा मदलगिबा चुमी वाफम थोई असेंबा वाफमनी अदोबो हौजिकती ngasi उनबा नुमिसिदादि ngahangai वागिबा मयाम दो पुलप कावे अदुगा मरु ओइना अखोइगी सिजबो जासिंगसे हन ओरबो जासिंगसे अखोइना चटलगा हाइजरुबो मतमदा ओजा अमतना अखोइदि सुमाइन तौदन थबक लई लारोइना हाइबसी अमता हाइबिरक्तबा हराउ याबिरक्वा अदुने अखोइगी क्वाइदगी माइ पाकवा हाइसे आदि अखोइना लांजरुबदो महे याले खंजैबा ओजाना मदुबंगनी अदुदंग तौगेदा खoi सिनजरिबनी अदुना ओजा सिंजन मदु आई यावबा ngमोय नोय कना कना आया बंकै तौरो हारगदी मदुसु याम नुंगाइ रोइदबा वखल फावकदुइनेबा को थागचरी अदु हजिजिक्सी
ꯑꯩꯈꯣꯏ ꯏꯆꯜ ꯔꯣꯃꯥꯄꯇꯤꯁꯤ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯂꯥꯏꯐꯇ ꯑꯉꯥꯡ ꯀꯌꯥ ꯂꯩꯕꯤꯔ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯇꯝꯕꯤꯔꯝꯃꯨ ꯃꯇꯦꯛ ꯈꯤꯇꯪ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯩ ꯅꯨꯄꯥꯗꯣ ꯄꯦꯟꯁꯤꯟ ꯁꯤꯐꯥꯏ ꯄꯦꯟꯁꯤꯟ ꯑꯣꯏꯌꯦꯀꯣ ꯀꯔꯤ ꯁꯤꯐꯥꯏ ꯑꯣꯏꯔꯝꯅꯤ CISF CISF ꯅꯥꯏꯁ ꯍꯧꯖꯤꯛ ꯄꯦꯟꯁꯤꯜ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯔꯤ ꯑꯣꯀꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯌꯣꯟꯕꯒꯤ ꯌꯥꯝ ꯐꯔꯦ ꯕꯖꯥꯔꯗ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯝ ꯇꯧꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯖꯁ ꯍꯥꯎꯁ ꯋꯥꯏꯐ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯑꯉꯥꯡ ꯂꯩꯖꯔꯦ ꯀꯌꯥ ꯂꯩꯕꯤꯔꯦ ꯑꯉꯥꯡ ꯑꯅꯤꯅꯤ ꯑꯉꯥꯡ ꯑꯅꯤ ꯒꯨꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯔꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕꯤꯔꯤ ꯑꯗꯨꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯤꯅ ꯑꯍꯟꯅꯦ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯍꯟꯗꯛ MA ꯂꯣꯏꯖꯔꯦ ꯒꯨꯗ ꯑꯗꯨꯒ ꯃꯥ ꯅꯦꯠ ꯊꯥꯕꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯂꯩꯌꯦ ꯗꯤꯜꯂꯤꯗ ꯑꯣ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯗꯦꯜꯂꯤꯗ ꯃꯆꯦꯒ ꯄꯨꯟꯅ ꯍꯟꯗꯛ ꯁꯦꯀꯦꯟ ꯂꯩꯃꯤꯟꯅꯔꯤ ꯁꯦꯃꯤꯁꯇꯔꯗ ꯇꯧꯔꯦ ꯑꯠꯆꯥ ꯑꯃꯅ ꯏꯪꯂꯤꯁꯅꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯅ ꯃꯦꯠꯁꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯩ ꯏꯁꯥꯃꯛꯅ ꯃꯈꯣꯏꯕꯨ ꯃꯥꯔꯆ ꯄꯥꯁ ꯇꯝꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯃꯣꯏ ꯑꯅꯤꯅꯤ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯝꯇ ꯄꯥꯟꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯏꯆꯜꯁꯤꯡꯁꯤꯒꯤꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯗꯜ ꯑꯣꯏꯔꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯄꯨꯔꯅꯤꯃꯥꯁꯤꯗ ꯑꯃꯨꯛ ꯑꯝꯇ ꯃꯥꯏꯛꯁꯤ ꯄꯥꯏꯍꯟꯖꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯎꯕꯗ ꯑꯩꯁꯨ ꯏꯃꯣꯁꯅꯦꯜꯂꯤ ꯃꯇꯝꯗꯨꯒꯤ ꯂꯥꯡꯃꯤꯟꯅꯈꯤꯕ ꯃꯇꯝꯗꯨꯗꯤ ꯁꯨꯞꯅꯒꯤ ꯀ꯭ꯋꯥꯁꯤ ꯂꯨꯄꯥ ꯑꯃꯃꯝꯗ ꯄꯤꯕꯅꯤ ꯍꯧꯖꯤꯛ ꯂꯨꯄꯥ 10 ꯄꯤꯔꯤꯕꯁꯤ ꯑꯩ ꯃꯇꯝꯗꯨ ꯀ꯭ꯋꯥ ꯌꯥꯝ ꯄꯥꯝꯃꯤ ꯀꯔꯤꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯋꯥ ꯅꯥꯀꯜꯗ ꯎꯝꯃꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯈꯤ ꯃꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯀ꯭ꯋꯥ ꯑꯃ ꯑꯣꯖꯥꯒ ꯄꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯗꯨꯝ ꯋꯥꯈꯜꯗ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯂꯩ ꯁꯣꯛꯀꯤꯡ ꯂꯩ ꯑꯗꯨꯝ ꯍꯦꯛꯇ ꯄꯥꯏꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯜ ꯄꯨꯔꯅꯤꯃꯥꯁꯤ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯁꯤꯜ ꯑꯔꯥꯡꯒꯤ ꯀꯥꯡꯂꯨꯞꯇ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯔꯣꯃꯥꯞꯇꯤꯅꯦ ꯑꯩꯈꯣꯏ ꯔꯣꯃꯥꯞꯇꯤ ꯁꯥꯟꯇꯤꯕꯂꯥ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀꯟꯖꯕꯅꯤ ꯑꯩꯁꯨ ꯈꯪꯖꯕ ꯑꯗꯣ ꯏꯆꯜ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯌꯥꯎꯕꯤꯗꯅ ꯇꯧꯔꯦ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯄꯨꯡꯗ ꯀꯔꯤ ꯈꯜꯂꯒ ꯂꯥꯡꯉꯛꯏꯅꯣ ꯁꯤꯕꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤ ꯎꯅꯔꯒ ꯆꯥꯛ ꯊꯣꯛ ꯆꯥꯅꯔꯒ ꯇꯣꯛꯄ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯀꯔꯤ ꯈꯟꯕꯗꯒꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤ ꯁꯤꯟꯒꯦꯅ ꯈꯟꯕꯤꯔꯛꯄꯅꯣ ꯂꯥꯡꯉꯩꯁꯦ ꯁꯤꯅ ꯎꯅꯈꯤꯗ꯭ꯔꯕ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯎꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯝꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯎꯝ ꯃꯈꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯒꯨꯗ ꯍꯥꯏꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯒꯨꯗ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯩꯖꯔ ꯒꯨꯗ ꯂꯩꯖꯔꯛꯄꯅꯦ ꯒꯨꯗ ꯃꯇꯝ ꯀꯨꯏꯔꯦ ꯉꯝꯗꯕ ꯉꯝꯃꯛꯇꯕ ꯑꯃꯃꯦ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯏ ꯍꯣꯏ ꯄꯥꯜꯂꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛꯇꯣ ꯑꯃꯒ ꯑꯃ ꯆꯤꯟꯕꯅꯤꯅ ꯆꯨꯝꯃꯤꯅꯦ ꯍꯟꯗꯛꯇꯤ ꯆꯨꯝꯃꯤꯅꯦ ꯊꯕꯛꯇꯣ ꯀꯥꯏꯊꯣꯛꯇꯕ ꯌꯥꯗꯦ ꯌꯦꯁ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯈꯩꯗ ꯂꯩꯈꯤꯗꯕꯁꯨ ꯌꯥꯝ ꯍꯣꯏ ꯈꯔ ꯌꯥꯎꯈꯔꯦ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯨ ꯀꯟꯅ ꯑꯁꯨꯝ ꯈꯪꯕ ꯂꯩ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯋꯥꯒꯦꯔꯥ ꯋꯥꯔꯣꯏꯔꯥ ꯑꯩꯈꯣꯏ ꯃꯈꯩꯁꯦ ꯑꯃꯨꯛꯇꯪ ꯇꯧꯗꯕ ꯌꯥꯗꯦ ꯄꯨꯜꯂꯒ ꯎꯅꯍꯧꯅꯕꯁꯤ ꯍꯣꯠꯅꯁꯤ ꯍꯥꯏꯗ ꯑꯩꯈꯣꯏ ꯃꯈꯩꯁꯤ ꯑꯗꯨꯒꯤ ꯊꯥꯛꯇ ꯍꯣꯠꯅꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤ ꯄꯥꯎꯗꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ ꯁ꯭ꯇ꯭ꯔꯥꯏꯀꯤꯡ ꯇꯧꯕ ꯀꯩꯅꯣꯝꯃ ꯋꯥꯍꯩ ꯈꯔ ꯌꯥꯎꯕꯤꯈꯤ ꯀꯔꯤꯅꯣ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯂꯩꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯁ ꯃꯣꯏꯒꯤ ꯕꯦꯁꯅꯤ ꯃꯥ ꯂꯩꯈꯤꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯈꯟꯖꯕ ꯂꯩ ꯄ꯭ꯂꯁ ꯀꯩꯗꯧꯔꯤꯒꯦꯗ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯃꯨꯛꯇꯪ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯏꯁꯦꯜ ꯏꯟꯇꯔꯦꯛꯁꯟ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯃꯤꯟꯅꯕꯒꯤ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯂꯩꯈ꯭ꯔꯦ ꯂꯥꯟ ꯂꯥꯛꯈ꯭ꯔꯦ ꯁꯤꯅꯁꯨ ꯄꯨꯟꯅꯤꯡꯉꯒꯁꯨ ꯄꯨꯟꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯁꯨ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤꯗ ꯑꯃꯨꯛꯀ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯕꯨꯙꯧꯅ ꯊꯧꯖꯥꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯣꯏꯕꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯁꯤꯟꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕꯁꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯊꯧꯔꯝ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯕ ꯏꯆꯜ ꯁꯥꯟꯇꯤꯕꯂꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯑꯣꯔꯒꯅꯥꯏꯖꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯜ ꯑꯔꯥꯡ ꯇꯧꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅꯗꯩꯁꯨ ꯄꯥꯝꯖꯔꯛꯄꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯑꯔꯥꯎꯟ 30 years ꯀꯨꯝꯕ ꯑꯕꯞ ꯑꯕꯞ ꯍꯣꯏ ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯎꯝ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤ ꯎꯅꯕꯗꯅꯦ ꯍꯣꯏ ꯁꯨꯝ ꯆꯥꯛ ꯆꯥꯟꯅꯁꯤꯒ ꯍꯥꯏꯕꯗꯣ ꯎꯝ ꯑꯩꯈꯣꯏ ꯁꯤꯟꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯎꯅꯅꯤꯡꯕꯗꯣ ꯌꯥꯝ ꯇꯥꯝꯅ ꯇꯥꯝꯅꯁꯨ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕ ꯍꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯕꯨ ꯆꯠꯂꯨꯕꯗꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕ ꯌꯥꯎꯔꯛꯇꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯩ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤꯑꯕ ꯑꯗꯩ ꯑꯣꯖꯥꯁꯤꯡꯁꯦ ꯍꯥꯏꯔꯨꯕꯗꯅꯦ ꯂꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯑꯝꯇꯪ ꯆꯠꯂꯨꯕꯗꯅꯦ ꯑꯁ ꯍꯣꯏ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯒ ꯍꯥꯏꯕꯁꯦ ꯌꯥꯎꯔꯛꯇꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯏꯅꯥꯎꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤ ꯑꯩꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯀꯥꯏꯗꯩꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯍꯥꯏꯕꯗ ꯐꯣꯡꯗꯣꯛꯄꯗ ꯂꯣꯏꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯦ 1991ꯒꯤ ꯕꯦꯁꯅꯤ ꯃꯦꯇ꯭ꯔꯤꯛ ꯍꯣꯏ ꯊꯥꯔꯛꯄꯁꯦ
ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅ ꯑꯣꯖꯥ ꯃꯈꯩꯁꯦ ꯊꯥꯏꯅꯒꯤ ꯑꯣꯖꯥ ꯎꯅꯔꯨꯅꯦꯅ ꯂꯥꯛꯑꯦ ꯑꯣꯖꯥꯗꯣ ꯎꯅꯅꯤ ꯂꯥꯛꯄꯗ ꯂꯩꯔꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯏꯅꯥꯎꯕꯤꯁꯤꯗꯤ ꯎꯅꯅꯤ ꯍꯥꯏꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯃꯥꯁꯄꯥꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯅꯦ ꯑꯣꯖꯥꯁꯦ ꯍꯦꯛ ꯎꯔꯛꯄ ꯗꯣꯟ ꯍꯦꯛ ꯊꯤꯜꯂꯛꯄꯗꯤ ꯈꯣꯡꯁꯦ ꯀꯃꯥꯏꯅ ꯊꯥꯡꯉꯤꯕꯅꯣ ꯈꯪꯍꯧꯗꯦꯕ ꯑꯩꯈꯣꯏꯕꯨ ꯈꯣꯡ ꯈꯨꯠ ꯄꯥꯏꯔ ꯇꯝꯕꯤꯔ ꯆꯤꯡꯉꯛꯄ ꯑꯣꯖꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯛꯄꯗꯨꯅ ꯉꯁꯤꯁꯤꯗ ꯄꯨꯟꯕ ꯐꯪꯍꯟꯕꯒꯤ ꯆꯥꯟꯁ ꯑꯃ ꯑꯦꯐ ꯁꯣꯝꯗ ꯆꯪꯉꯒ ꯇꯧꯍꯜꯂꯤꯁꯦ ꯃꯤꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯃꯥꯅꯤ ꯂꯥꯏꯅ ꯅꯤꯡꯖꯔꯒꯕꯨ ꯆꯤꯡꯁꯤꯟꯕꯤꯔꯛꯄꯅꯤ ꯆꯤꯡꯁꯤꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯩꯗꯤ ꯂꯝꯁꯨ ꯂꯥꯞꯅ ꯄꯥꯟꯖꯕ ꯍꯣꯏ ꯍꯦꯛ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯗꯨꯝ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯛꯄꯗꯨꯅ ꯀꯣꯔꯣꯅꯥ 2018 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯈꯤꯕꯗꯩ ꯀ꯭ꯂꯥꯁ ꯕꯦꯁꯁꯦ ꯍꯧꯖꯤꯛ ꯈꯪꯉꯨꯕꯗ ꯎꯅꯗꯕꯁꯦ ꯃꯤꯅ ꯎꯅꯗꯕꯅ ꯃꯁꯛ ꯈꯪꯗꯕꯅ ꯑꯗꯣ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦꯕ ꯀꯌꯥ ꯁꯨꯕꯤꯔꯦ ꯑꯉꯥꯡ 2 ꯁꯨꯔꯦ ꯏꯆꯥ ꯅꯨꯄꯤꯗꯣ BA ꯂꯣꯏꯔꯦ ꯑꯣꯗꯣ ꯑꯗꯨꯒ very good ꯅꯨꯄꯥꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯖꯔꯤ Okay. ꯑꯗꯣ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯤꯔꯤꯕ ꯃꯦꯗꯥꯝ ꯀꯩꯅꯣ ꯔꯣꯃꯥꯕꯇꯤ ꯁꯥꯟꯇꯤꯕꯂꯥ ꯄꯨꯔꯅꯤꯃꯥꯁꯤ ꯃꯣꯏ ꯑꯍꯨꯝꯗ ꯊꯝꯖꯩ ꯃꯣꯏꯅ ꯆꯦꯟꯕꯤꯕꯒꯤ ꯃꯣꯏ ꯑꯩꯈꯣꯏꯗꯤ ꯁꯨꯞꯅꯇꯪ ꯍꯣꯏ ꯍꯣꯏ ꯌꯥꯎꯖꯕ ꯈꯛꯇꯅꯦ ꯊꯦꯡꯅꯔꯨꯒꯦ ꯈꯜꯂ ꯂꯥꯛꯄ ꯍꯣꯏ ꯃꯣꯏꯅ ꯊꯋꯥꯏ ꯑꯆꯧꯕ ꯌꯥꯎꯅ ꯊꯧꯗꯥꯡ ꯆꯦꯟꯕꯤꯕꯒꯤ ꯂꯧꯕꯤꯔꯤꯕꯗꯤ ꯑꯆꯧꯕ ꯃꯣꯏꯅꯦꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕꯗꯤ ꯃꯣꯏꯅꯤꯀꯣ ꯁꯤ ꯉꯁꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯟꯖꯔꯤ ꯑꯩꯒꯤ ꯏꯆꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯃꯤꯇꯥ ꯗꯦꯕꯤ ꯉꯁꯤꯒꯤ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯆꯕ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯜꯂꯤꯕ ꯐꯦꯂꯣꯃꯤꯟ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯕꯤꯅꯥ ꯀꯧꯖꯩ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯤ ꯏꯁꯩ ꯁꯥꯔꯒ ꯆꯠꯆꯔꯤ ꯍꯔꯥꯎꯕꯒꯤ ꯀꯔꯤ ꯏꯁꯩ ꯈꯔ ꯆꯠꯆꯩ ꯑꯗꯨꯕꯨ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯩꯒꯤ ꯑꯣꯗꯤꯌꯟꯁꯇ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯏꯃꯥꯟꯅꯕꯤꯁꯤꯡ ꯁꯥꯇ꯭ꯔꯤ ꯏꯃꯥꯟꯅꯕꯤꯁꯤꯡ
nói chung là ai cũng sai giờ con đồng mình đi mà sao mình cũng có thể bài ra con mình như vậy quay đi con nó đâu mình biết là ai thì than con nó được thì cái nói như vậy cái con đồng mình là cái gì mình cũng tổng cái sự hay là cha mình cũng rất là cái dùng là hai cái là cái gì bởi vì mấy cái tạo ra station to ini home kan duk masih cakap dia dia kalau aku boleh nak ini masih jauh berbeda adalah laiba charge ni cek jadi hari jauh bawa aku maya pun aku saya tahu betul guru pengajar sadar aku juga terjebak ini kok Guru Brahma, Guru Vishnu, Guru Deva, Maheshwara, Guru Sakshat Param Tasmai Shri Guru Namah Polpani. Adana Tauna Guru Aibasidi Iswar Chakam. Adana Masih Nulisida Pernah Udah Puluh Mokirga Wada Musinaba Mau Bikin Bercakap Pemana Udah Puluh Sampai Perjalanan Kita Di dalam Pira Kapire, tapi aku dah pire, aku nak nak promosi, promosi sana, nak dia kena, panu semua itu promosi. Kalau si pastor, itu kita tahu sudah. Memang dia apa sih kita, medikai nanti berjiram bah, udah ni mah, jadi mana lagi udah mana, jadi kalau dia nanti jadi udah bagi suruh mungkin apa udah lal papu, jadi punya lagi udah sampai suruh macam udah tabari, mau isi bagi itu sudah menjauh ya pak. Aku boleh mesti lagi, aku sini mengasuh si pastor. Adi macam udah belasan sini ayah pak. Kasi udah jauh saya dulu ayah beli kerja bayar ni, nu ini ya. Kasi hasil nak tambah ada sih, tambah tak beli aja. Aku sekarang mengangkat aku kelas 3 tambah. 3 tambah aja. Udah sini ayah tu udah sini dulu. Ada nak mungkin saya dah udah kalau tambah dah, belum tahu ya. Ada di kelas 2 kalau tu macam tidak. Tidak pasti dah. Aku ini community pun ayah malah ni. Aku nak nahu ni kan. Tidak kami tidak. Aduh macam community pun saya. Asalnya aku isi school di kelas pun sudah punya. Macam sudah wajah cenderung sudah wajah di lagi saya. Wajah nuya kesan ini lagi saya. Ada di wajah sampah kriman ini lagi saya. Wajah segala lona ada di wajah tabahan misalnya ini hanya kerja. Wajah ni mana dia di wajah tabahan jadi itu lagi. Muốn mà thấy xe cho nên là class 4 tầm nó sẽ đạt ở nhà sẽ có gì à từ đây anh class 5 sẽ tầm với mặt tầm đó school sẽ thấy nó mới làm này bà thấy nó mới làm cái sự này mấy anh đi ở cuối xe tôi sẽ nói có ai đi 2000 cái đó cái 1990 đó phải mình khảo qua 1990 sẽ phun vào cái 1991 đó thảo qua 90 đó tầm 91 đó thảo qua đấy bà à từ đây cái ura có cái của giá sẽ u đó của giá giàu cho nên hay tại Nasi semua pun menurut nasi dah ini udah sih tetapi apa udah mundur tetapi juga fisik macam dah light macam dari pressure of light kata dah itu kan dah ya mana tak tu dah practice tahu jadi hai kan mulai jadi tu nasi santing udah tabah udah kan pem tak nak ayu udah iru tu bagi kai pun macam kari dah orang pun mana macam apa bagi ko ayu ni hai kan nanti ni dah iru jadi iru ayu Mindangnya hari ini kita udah tu ulta tu, kita not juga, ada ki udah tu kan jauh, ada ki udah jauh mana apa ki cuci tumpah sih, nak jangan kari kanan lo pangi ke hari itu, kalau jumpa orang sih hari itu udah nak tak kira apa, ngarang tu itu buat kali, aku sana tu nak sekolah tu apa, aduh udah sih tu semain tu apa sekolah sih dah am puan apa nak biar apa sih, udah sih tu nungai tu macam mau pau gitu sih, pau tu sih apa pun macam ni sih, macam tu tak apa minat orang, tapi tu siapa lagi sekolah sih, aduh ngasih lagi ID yung pala ko dito sa Hawaii yung pala ko niya. Ito mapana lay di ba dagi? Paano na tawag na panda ba? Ado ay siya outside man ko. Ado lay ka ba? Ado
ꯇꯧꯕꯅꯤꯅ ꯏꯄꯥꯝꯗ ꯂꯥꯛꯑꯁꯨ ꯅꯣꯡꯃ ꯂꯥꯛꯑꯃꯅ ꯀꯛꯆꯤꯡꯗ ꯂꯩꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯅꯕ ꯐꯪꯕ ꯑꯩꯁꯦ ꯃꯌꯥꯝ ꯎꯅꯕꯁꯦ ꯌꯨꯝꯁꯦ ꯄꯥꯟꯈ꯭ꯔꯦ ꯉꯁꯤ ꯑꯣꯖꯥ ꯎꯕ ꯉꯁꯤ ꯌꯥꯎꯖꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯎꯕꯗ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯊꯧꯕꯥꯜ ꯃꯁꯥꯡꯒꯤ ꯊꯧꯗꯥꯝꯗ ꯄꯥꯟꯖꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯔꯦꯕ ꯏꯁꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯕꯁ ꯊꯣꯡꯉꯛꯄꯗꯤ ꯂꯝꯈꯥꯏ ꯍꯥꯏꯗꯤ ꯍꯦꯛ ꯌꯧꯁꯜꯂꯛꯄꯗ ꯏꯁꯥꯁꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯋꯦꯕ ꯏꯕꯨꯙꯧ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯀꯧꯁꯟꯕꯤꯔꯦꯀꯣ ꯈꯜꯂꯒ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯊꯪ ꯐꯦꯁꯤꯁ ꯗꯦ ꯄꯨꯜꯂꯁꯨ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯍꯔꯥꯎꯕ ꯃꯇꯝꯁꯤꯗ ꯇꯧꯁꯦꯕ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯗ ꯀꯩꯅꯣꯝ ꯀꯠꯄ ꯂꯥꯛꯄꯁꯤꯗ ꯆꯞ ꯆꯥꯅꯖꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯝ ꯇꯥꯡꯉꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯆꯥꯛ ꯂꯥꯛꯑꯃꯁꯨ ꯉꯥꯛꯇ ꯈꯪꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯠꯈ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯒ ꯑꯝꯇꯪꯗꯤ ꯂꯩꯍꯧꯁꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯍꯥꯏꯔꯒ ꯐꯪꯗꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯄꯨꯅꯤꯡꯉꯤ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯑꯆꯤꯟ ꯑꯆꯤꯟꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯄꯤꯔꯤꯕ ꯑꯗꯨꯒ ꯑꯣꯖꯥꯈꯩ ꯎꯅꯔꯨꯅꯦ ꯍꯥꯏꯕꯒꯤ ꯈꯧꯔꯥꯡꯕꯁꯤꯗ ꯑꯩ ꯂꯝꯈꯥꯏꯗꯒꯤ ꯏꯁꯥꯁꯦ ꯏꯔꯥꯡ ꯈꯧꯔꯥꯡꯕ ꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯑꯩꯁꯦ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯕ ꯑꯃ ꯂꯝꯈꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯩ ꯐꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯎꯅꯅꯦꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯇꯥꯏ ꯏꯅꯥꯎꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤꯁꯦ ꯈꯜꯂꯨꯗꯦꯕ ꯃꯥ ꯎꯔꯛꯄꯁꯤꯗ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯇꯝꯕꯤꯔꯛꯄ NCCꯗ ꯑꯣꯖꯥ ꯆꯥꯎꯕꯦꯟ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯗ NCC ꯇꯝꯕꯤꯔꯛꯈꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯗꯣꯟ ꯍꯦꯛ ꯊꯤꯜꯂꯛꯄ ꯑꯣꯖꯥꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯈꯣꯡꯁꯦ ꯂꯦꯞꯄ ꯉꯝꯍꯧꯗꯦ ꯑꯗꯨꯝ ꯊꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯤ ꯂꯣꯏꯅ ꯅꯍꯧꯗꯅ ꯅꯤꯡꯁꯤꯡꯉꯛꯑꯒ ꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗꯨꯝ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯃꯤꯟꯅꯁꯤ ꯃꯁꯤꯒꯨꯝꯕꯁꯦ ꯄꯨꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏꯗꯦꯕ ꯊꯧꯗꯣꯛꯐꯝ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯃꯁꯤ ꯃꯥꯡꯗ ꯑꯍꯨꯝ ꯄꯟꯕꯤꯔꯤꯕ ꯃꯁꯤꯗ ꯀꯦꯗꯤ ꯊꯝꯖꯅꯤꯡꯉꯦꯕ ꯔꯣꯃꯥꯕꯇꯤ ꯁꯥꯟꯇꯤꯕꯂꯥ ꯑꯗꯒꯤ ꯄꯨꯔꯅꯤꯃꯥꯁꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯔꯒ ꯁꯦꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯕ ꯐꯪꯖꯕꯅꯤ ꯂꯥꯏꯒꯨꯝꯕ ꯑꯣꯖꯥꯁꯤꯡꯁꯦ ꯉꯁꯤ ꯎꯕ ꯐꯪꯖꯔꯤꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯐꯝ ꯊꯣꯛꯑꯒ ꯈꯨꯔꯨꯝꯕ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯃꯤꯠꯅ ꯎꯔꯕ ꯏꯁꯣꯔꯅꯦ ꯃꯁꯦ ꯑꯗꯨꯅ ꯃꯇꯨꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯄꯨꯟꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯉꯝ ꯑꯉꯝꯕ ꯑꯩꯈꯣꯏ ꯃꯣꯏ ꯑꯍꯨꯝꯗ ꯊꯥꯗꯣꯛꯁꯦ ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯗꯤ ꯌꯥꯝ ꯋꯥꯒꯅꯤ ꯍꯥꯏ ꯏꯄꯥꯝꯗ ꯑꯃꯨꯛ ꯆꯠꯇꯦ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯅ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ